अस्सलामुअलैकुम वरहमतुल्लाहि वबरकातुहु। शाहिद खान की वहंग नुपीना जुमआ नमाज सोनबा याब्रा? स्कूल अमा लैरिबसे स्कूलदुगी एनवायरनमेंटदगी सात्रदुना हैरसु हैत्रसु लाइरिक तंबगी इहुल अमा फंगनबनी। युमद चुमना पारगा हैबी याई महै तंबा हैबसे लाइरिक पाबा हैबा हैबसे अदुबु लाइरिक अदु स्कूल अदु का मतमदा अखोइना एजुकेशन की लाइक तमनिंबगी मंगाल अमा मयाम तिन्नर फमिनरगा नॉलेज शेयर तौनरगा वखन हुंचिनरगा मयाम पुलगा कंपटीशन अमा थोअगा हैननबगिने अखोइना तमनरिसे। अदुगा स्कूल काबगी हैजैतसु ngasi स्कूल कागदमी हाइबगी वखलोन दो पोखन्नबगिने हाइतारे। मदुना पोरकपदगी हैरमदब मिसु हैरकनी होतनिंगदब मिसु होतनरकनी। असुमना युमद नमाज तौरबसु मस्जिद पांथोकपना अखोइगी मस्जिद अदु चंग मतमदा सेंस ऑफ स्पिरिचुअलिटी रूहानी गे थमोइदा वखन अमा अखोइदा फाहोनबिगनी युमद नमाज नैतोम तौबदगिदी। अदुननि अल्लाह तबारक तआलाना कुरान दा नमाज सोम मतमदा जिक्र लाई अखोइ पुन्ना पुन्ना रुकू तौबा सजा तौबगे। अदुगा हदीस सिंदसु अखोइगी युमद सोनबदगिदी अखोइगी मस्जिद मयाम पुन्ना जमा सोनबना हेना सवाब फंगबगी मतंग लाई। अदुगा निपा नुपी अखोइगी मस्जिद नमाज सोनबा यादे हैबगी अखोइगी शरियादा लेते हैतारे। अदुबु अखोइना हजिक रूहानी की ओइबा वखलोन हिंगतनब होना मतमदा हाइदि सेंस ऑफ स्पिरिचुअलिटी असिन निपा अयामबना दिखोइदे लैयेबा। अखोइना निपा सिंगदा अखोइगी थमोइदा ngasi नमाज मतम मंगा सोनबा मिनदि नमाज मतम मंगा दो सोनहौद मतमदा मंगोंद मथ्वाइदा नुंगाइतबा कैगुंबा मसादा वाटपा अदगी पेंदबा अदगी चरांगनबा पोएबा। नमाज मतम मंगा सोनबा कांगबुना नमाज मतम मंगा थदोक्तब कांगबुन नमाज मतम अमा नंथोखि मतमदा अदुगा नमाज मतम मंगा सि सुम सुम थदोरकपदगी अखोइगी सुम थदोखिबदैदि अदुगी वखलोन नुंगाइतबदो मसादा थमोइदा मचेत अमा फाउरोइबा अदुने कुरान चुमनम्बा हाइन लाइसे सिल तौसनख्रबा चुमनमसनख्रबा हाइन कुरान दा लाइसे। अदुगा अदुगी पोत मिसिंदु चुमनमसनख्रबने बलाना अखोइदा कैगुंबा मसादा थमोइदा अवाबा नुंगाइतबा पेंदबा पोक्तब तारदे नमाज थदोक्पगी। अदुगा अमना ngsaigi अखोइगी नमाजति तौदबा अदुगा अखोइगी इराई दिमा खक सोनबा नमाज इराई नमाज सि खक तौब कांगबुसिंगिदसु मा इराई सुलौदब कान मथ्वाइदा नुंगाइतबा पोकने नमाज मतम मंगा पोक्तरकसु इराइदा पोखने इराई तब नमाज सोनब कांदा तमा थमोइदा पोखरा लैगनेबा नमाज ngasi इराई नि हाइबगी मसादा सेनजबा हाइबा लैगनेबा अदुना तौदब तन मंगोन नुंगाइतबा पोकनेबा अदु सिंगदुबु माई मागी ईमान की थाकनेबा। अदुगा हारिबसे अखोइगी मस्जिद चंगबा सिंगी लोनमक लैयस अदो मुस्लिम नुपी सिंगदे यामना इराई जुमासु नमाज तौद्रे के नमाजसु जमात तौद्रे अदगी अखोइगी कहतरे नमाज मतम मंगासु मस्जिद चंगबगी खुदुंग चाबसे लैतबनिना नुपी अयामना अखोइ इस्लाम से प्रैक्टिस तौदबा चमानेबना 99% नुपी प्रैक्टिस तौदेबा। नुपी से कहीं मतमदा आई हाइस मणिपुर गिनिको अतैगे खंगे 99% प्रैक्टिस तौदे कहीं का नसाई नुपी सिंगसे मयुमदा मथौ चिल्ले मस्जिद चंबैसे मथौ चिल्ले मस्जिद चंगद्रे अदगी मयुमदसु मागी इमुंग मनुंगी अहल लमनगी सेवा तौबगी लैकाइगी अमा अमा फमिन चामिन थकमिनदना लैरे वाथि वरेम तौ लैरे नमाज मतम मंगा सोनबगी अदुंबा थमोइदा मचेत अमा होबा अदुगुंबा आमते याउद्रे नुपादि हेले हालत की नुपादि सिर्फ इराइद खक्तसु मागी पांथोई इराइद खक्तसु मा नुंगाइतबगी लैयेबा रंथोक मतमदा अदु नुपीदि सुबै लैत्रेबा नुपी थमोइदा चुन नमचनगिबगुमने बलाना अदु मदुन लाफोखिबि तारे अदु सि चेक्सनगे तौबनि खोगी थमोइदा को। अदुगा अल्लाह ना सुन कुरान दा पल्ली सूरा हुमफुनिथोय आयात मापन सुबदा सूरा अल जुमआ कयना पल्ली हाइबदा अल्लाह ना सुन हाय हे थाजरबसिंग नखोइबु नमाज गिदमक कौरक्पा जुमआगी मितिन निमित्ता चेंसिल्लो अल्लाह बु निंगसिंगनबा थादोक्लम्मु कारबार मदुना हेना फबनी नखोइना खंगलमलबदी। आयात असिदा पल्लिबा हजिकी वहाइसि थाजरबसिंग या अयुल्लजिन आमनु हाइबनेबा मोमिन सिंह हाइबनेबा थाजरबसिंग हाइबसिदा मयेक सिंह उल्लेबा जुमआगी नमाज गिदमक अजान करपदा मस्जिदता चेंसिल्लो हारिबसे फोंदोक्लिबसे वफमसे थाजरबसिंग हाइबु हाइसिन फोंदोक्लिबसे निपा अमसु नुपी अनिमक्तनेबा थाजरबा हाइबु हाइसिदा पुनग्रेबा निपा अमसु नुपी अनिमक्की तौद्रबा याद्रबा जुमआगी नमाजनि हाइबसे कुरान या पुम अमदा निपा अमसु नुपी की थौदांगी मतुंग इन्ना
ꯆꯩꯔꯥꯛ ꯑꯃꯁꯨꯡ ꯃꯅꯥ ꯃꯊꯤꯟ ꯄꯤꯕꯒꯤ ꯂꯥꯛꯑꯦꯕ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯃꯥꯒꯤ ꯃꯇꯥꯡ ꯂꯥꯛꯏ ꯅꯨꯄꯤꯒꯤ ꯅꯨꯄꯥꯒꯤ ꯂꯥꯛꯏ ꯅꯨꯄꯤꯅ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯥꯅ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡ ꯅꯃꯥꯖꯀꯤ ꯍꯖꯀꯤ ꯖꯀꯥꯠꯀꯤ ꯐꯤꯇ꯭ꯔꯥꯒꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯂꯥꯛꯄ ꯀꯥꯟꯗ ꯃꯨꯁꯂꯤꯝ ꯅꯨꯄꯥ ꯃꯣꯃꯤꯟ ꯅꯨꯄꯥ ꯃꯣꯃꯤꯟ ꯅꯨꯄꯤ ꯃꯣꯃꯤꯟ ꯅꯨꯄꯥ ꯃꯣꯃꯤꯟ ꯅꯨꯄꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯊꯥꯖꯔꯕꯁꯤꯡ ꯍꯥꯏꯅ ꯑꯃꯨꯛ ꯁꯨꯞꯆꯜꯂ ꯂꯥꯛꯑꯦꯕ ꯑꯗꯩ ꯅꯨꯄꯥ ꯈꯛꯇꯒꯤ ꯅꯨꯄꯥ ꯈꯛꯀꯤ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯅꯨꯄꯤ ꯑꯣꯏꯔꯒ ꯅꯨꯄꯤ ꯈꯛꯀꯤ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯑꯌꯥꯠ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯖꯦꯅꯔꯦꯂꯥꯏꯁ ꯇꯧꯕ ꯑꯌꯥꯠ ꯊꯥꯖꯔꯕꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯨꯁꯂꯤꯝ ꯊꯥꯖꯔꯕꯁꯤꯡ ꯍꯥꯏꯔꯗꯤ ꯑꯗꯨ ꯑꯄꯨꯟꯕꯒꯤꯅꯤ ꯖꯦꯅꯔꯦꯂꯥꯏꯁ ꯇꯧꯔꯝꯅꯦꯕ ꯂꯥꯟꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯤꯄꯥꯗ ꯖꯨꯃꯥ ꯅꯃꯥꯖ ꯐꯔꯖ ꯑꯣꯏꯕꯒꯨꯝꯅ ꯅꯨꯄꯤꯗꯁꯨ ꯑꯣꯏꯌꯦꯕ ꯀꯨꯔꯥꯟꯒꯤ ꯌꯥꯊꯪꯅꯦꯕ ꯁꯤ ꯅꯨꯄꯥꯅ ꯃꯨꯁꯂꯤꯝ ꯅꯨꯄꯥ ꯈꯛꯇ ꯍꯥꯏꯗꯦꯕ ꯊꯥꯖꯔꯕꯁꯤꯡ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯊꯥꯖꯔꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗ ꯄꯨꯟꯈ꯭ꯔꯦꯕ ꯀꯨꯔꯥꯟ ꯃꯄꯨꯝ ꯑꯃꯗ ꯑꯁꯨꯃꯥꯏꯅ ꯍꯦ ꯃꯨꯁꯂꯤꯝꯁꯤꯡ ꯍꯦ ꯃꯣꯃꯤꯟꯁꯤꯡ ꯍꯥꯏꯔꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯇꯅꯤ ꯙꯔꯃꯒꯤ ꯊꯕꯛꯁꯤꯡꯗ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯊꯧꯗꯥꯡꯁꯤꯡ ꯄꯤ ꯃꯥꯟꯅꯅ ꯁꯨꯞꯅꯒꯤ ꯅꯨꯄꯤ ꯈꯛꯇꯒꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯈꯛꯀꯤ ꯈꯥꯏꯗꯣꯛꯅ ꯍꯥꯏꯕ ꯈꯛ ꯅꯠꯇꯅ ꯑꯇꯩꯗꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯄꯤ ꯃꯗꯨꯅꯤ ꯑꯌꯥꯠ ꯑꯁꯤꯗ ꯎꯠꯂꯤꯕꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯗ ꯅꯨꯄꯤ ꯃꯁꯖꯤꯗ ꯅꯃꯥꯖ ꯁꯣꯟꯕꯒꯤ ꯈꯨꯗꯝꯁꯨ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯍꯤ ꯑꯕꯤ ꯗꯥꯋꯤꯠꯇꯒ ꯍꯗꯤꯁ ꯅꯝꯕꯔ 462ꯗ ꯁꯨꯝꯅ ꯄꯜꯂꯤ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯁꯨꯝꯅ ꯍꯥꯏ ꯁꯤꯒꯤ ꯃꯁꯖꯤꯗꯀꯤ ꯊꯣꯡꯁꯦ ꯅꯪꯅ ꯅꯨꯄꯤꯒꯤꯗꯃꯛ ꯑꯣꯏꯅ ꯊꯥꯗꯣꯛꯄꯤꯔꯝꯂꯗꯤ ꯐꯔꯝꯒꯅꯤ ꯑꯗꯨꯗꯒꯤꯗꯤ ꯏꯕꯅꯤ ꯎꯃꯔꯅ ꯑꯃꯨꯛ ꯍꯟꯅ ꯁꯤꯔꯝꯗꯥꯏꯗ ꯐꯥꯎꯕ ꯑꯗꯨꯒꯤ ꯊꯣꯡꯗ ꯆꯪꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯊꯣꯡ ꯇꯣꯉꯥꯟꯕꯒꯤ ꯋꯥꯐꯝꯗꯨꯅꯤꯗ ꯅꯨꯄꯤꯒꯤ ꯅꯨꯄꯥꯒꯤ ꯅꯨꯄꯤꯒꯤ ꯊꯣꯡꯖꯤꯟ ꯅꯨꯄꯥꯒꯤ ꯊꯣꯡꯖꯤꯟ ꯈꯥꯛꯄꯤꯕ ꯅꯨꯄꯤꯒꯤ ꯃꯐꯝ ꯅꯨꯄꯥꯒꯤ ꯃꯐꯝ ꯊꯝꯕꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯊꯣꯡ ꯈꯦꯠꯅꯕ ꯊꯣꯛꯄꯁꯨ ꯈꯦꯠꯅꯍꯟꯕ ꯍꯗꯤꯁꯇꯁꯨ ꯑꯇꯣꯞꯄ ꯍꯗꯤꯁꯇꯁꯨ ꯂꯥꯛꯏ ꯅꯨꯄꯤꯅ ꯍꯥꯟꯅ ꯊꯣꯛꯑ ꯆꯠꯈꯤꯕꯒꯤ ꯃꯁꯖꯤꯠꯇꯒꯤ ꯑꯗꯨꯒ ꯅꯨꯄꯥꯅ ꯖꯃꯥꯠ ꯆꯣꯡꯕ ꯇꯥꯔꯗꯤ ꯅꯨꯄꯤꯅ ꯍꯥꯟꯅ ꯍꯧꯒꯠꯂ ꯆꯠꯂ ꯃꯇꯨꯡ ꯂꯣꯏꯔꯀꯥꯟꯗ ꯅꯨꯄꯥ ꯍꯧꯒꯠꯄ ꯆꯠꯄꯁꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯛꯄ ꯃꯇꯨꯡ ꯏꯟꯅ ꯃꯁꯖꯤꯠꯇꯤ ꯆꯥꯎꯊꯣꯛꯅꯔꯦ ꯅꯨꯄꯥꯒꯤ ꯑꯦꯛꯖꯤꯠ ꯅꯨꯄꯤꯒꯤ ꯑꯦꯛꯖꯤꯠ ꯅꯨꯄꯥꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯅꯨꯄꯥꯒꯤ ꯇꯣꯏꯂꯦꯠ ꯅꯨꯄꯤꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯂꯣꯏ ꯈꯥꯏꯗꯣꯛꯅꯔꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯇꯣꯞꯄ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯗꯗꯤ ꯀꯌꯥ ꯀꯟꯅ ꯁꯨꯝꯕꯁꯤ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗ ꯅꯨꯄꯥ ꯈꯛꯀꯤ ꯑꯣꯏꯅ ꯋꯥꯈꯜꯂꯣꯟ ꯈꯜꯂꯒ ꯂꯣꯏꯅ ꯁꯦꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯨꯔꯥꯟꯁꯤꯁꯨ ꯃꯣꯏꯅ ꯇꯞꯁꯤꯔ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯄꯦꯇ꯭ꯔꯥꯏꯀꯤ ꯍꯥꯏꯕꯗꯣ ꯄꯦꯇ꯭ꯔꯥꯏꯀꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯣꯏꯅ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯇꯥꯏꯞꯇ ꯑꯗꯨꯅ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯀꯔꯤꯝꯇ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯅꯃꯥꯖꯁꯤꯗ ꯆꯪꯉꯒ ꯅꯃꯥꯖ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯁꯔꯤꯌꯠ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯕꯤꯅ ꯅꯨꯄꯤꯒꯤ ꯂꯩꯐꯝ ꯅꯤꯄꯥꯁꯤꯡꯒꯤ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯗꯨꯁꯨ ꯇꯥꯛꯂꯝꯃꯤ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯁꯍꯤ ꯃꯨꯁꯂꯤꯝꯒꯤ ꯍꯗꯤꯁ ꯅꯝꯕꯔ 440ꯗ ꯑꯗꯨꯒ ꯑꯇꯣꯞꯄꯗꯁꯨ ꯌꯥꯎꯏ ꯁꯍꯤ ꯕꯨꯈꯥꯔꯤꯒꯤ ꯍꯗꯤꯁ ꯅꯝꯕꯔ 365 and 12ꯗꯁꯨ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯁꯖꯤꯠ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯒꯤ ꯆꯦꯛꯁꯤꯟꯕ ꯈꯔꯁꯨ ꯄꯤ ꯀꯔꯤ ꯍꯥꯏꯅ ꯀꯟꯅ ꯉꯁꯥꯏꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯆꯥꯏꯕ ꯑꯗꯒꯤ ꯃꯦꯀꯞ ꯇꯧꯁꯟꯕ ꯁꯨꯝꯕꯁꯤꯡꯁꯦ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯂꯣꯏꯅ ꯊꯤꯡꯂꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯍꯤ ꯃꯨꯁꯂꯤꯝꯒꯤ ꯍꯗꯤꯁ ꯅꯝꯕꯔ 444ꯗ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯁꯤꯒ ꯑꯇꯣꯞꯄꯗꯁꯨ ꯁꯍꯤ ꯃꯨꯁꯂꯤꯝꯒꯤ ꯑꯩꯈꯣꯏꯒꯤ ꯍꯗꯤꯁ 445ꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯨ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯀꯧꯁꯤꯟꯕ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯁꯨꯝ ꯂꯥꯛꯏ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯏꯃꯥꯝ ꯑꯣꯏꯔꯒ ꯖꯃꯥ ꯄꯥꯡꯊꯣꯛꯄꯁꯨ ꯌꯥꯏꯕ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯁꯨꯅꯟ ꯑꯕꯨ ꯗꯥꯋꯨꯗꯇ ꯍꯗꯤꯁ ꯅꯝꯕꯔ 521ꯗ ꯌꯥꯎꯔꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅ ꯌꯨꯝꯗ ꯑꯣꯏꯔꯁꯨ ꯀꯩꯒꯨꯝꯕ ꯖꯃꯥ ꯄꯥꯡꯊꯣꯛꯑꯁꯨ ꯌꯥꯏꯕ ꯃꯃꯥꯅ ꯏꯃꯥꯝ ꯑꯣꯏꯔꯒ ꯑꯇꯩ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯗ ꯂꯦꯞꯄ ꯅꯨꯄꯤ ꯃꯁꯦꯟꯒꯤ ꯑꯣꯏꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯇꯣꯞꯄ ꯍꯗꯤꯁꯇꯁꯨ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯅꯕꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯇꯥꯛꯄꯤꯔꯝꯃꯤ ꯀꯔꯤꯅ ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯤꯁꯤꯡꯅ ꯃꯁꯖꯤꯗꯇ ꯆꯠꯄꯗ ꯑꯊꯤꯡꯕ ꯊꯝꯒꯅꯨ ꯅꯤꯄꯥ ꯑꯃꯅ ꯑꯕꯗꯨꯜꯂꯥ ꯕꯤꯟ ꯎꯃꯔꯗ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯊꯣꯛꯍꯜꯂꯣꯏ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯐꯠꯇꯕꯁꯤꯡꯅ ꯃꯤ ꯑꯐꯠꯇꯕꯁꯤꯡꯅ ꯐꯥꯈꯤꯅꯤ ꯍꯗꯤꯁꯇ ꯄꯥꯎꯗꯝꯂꯤꯕꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏ ꯏꯕꯅꯤ ꯎꯃꯔꯅ ꯆꯩꯗꯨꯅ ꯃꯥꯕꯨ ꯆꯨꯝꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯈꯤ ꯑꯩꯅ ꯃꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯕꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯔꯝꯕꯗꯨꯅꯤ ꯑꯗꯨ ꯅꯪꯅ ꯑꯩꯈꯣꯏꯅ ꯌꯥꯔꯣꯏ ꯍꯥꯏꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯍꯤ ꯃꯨꯁꯂꯤꯝꯒꯤ ꯍꯗꯤꯁ ꯅꯝꯕꯔ 888ꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯄꯥꯟ ꯊꯣꯛꯑꯒ ꯃꯁꯖꯤꯗ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯥꯁꯤꯡꯅ ꯊꯤꯡꯕꯒꯤ ꯍꯛ ꯂꯩꯇꯦꯕ ꯃꯔꯝꯗꯤ ꯑꯜꯂꯥꯍꯅꯁꯨ ꯊꯤꯡꯗꯦ ꯔꯁꯨꯜꯅꯁꯨ ꯊꯤꯡꯗꯦ ꯑꯜꯂꯥꯍꯅ ꯊꯤꯡꯗꯕ ꯔꯁꯨꯜꯅ ꯊꯤꯡꯗꯕ ꯄꯣꯠꯇ ꯀꯅꯥꯒꯨꯝꯕ ꯑꯝꯇꯅ ꯊꯤꯡꯕꯒꯤ ꯍꯛ ꯂꯩꯇꯦ ꯑꯊꯤꯡꯕ ꯍꯥꯏꯕꯁꯦ ꯁꯨꯞꯅꯇꯒꯤ ꯙꯔꯃꯒꯤ ꯃꯇꯥꯡꯗ ꯑꯣꯡꯂꯤ ꯑꯜꯂꯥꯍ ꯈꯛꯇꯪ ꯊꯤꯡꯉꯛꯀꯗꯕꯅꯤ ꯑꯗꯨꯒ ꯔꯁꯨꯜꯅ ꯍꯥꯏꯕ ꯏꯜꯂꯛꯀꯗꯕꯅꯦꯕ ꯀꯅꯥꯒꯨꯝꯕ ꯑꯝꯇꯒꯤ ꯍꯛ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯑꯝꯇꯅ ꯊꯤꯡꯕꯒꯤ ꯍꯛ ꯂꯩꯇꯦ ꯑꯗꯨꯒ ꯁꯍꯥꯕꯁꯤꯡꯅꯕꯨ ꯊꯤꯡꯈꯤꯗꯦ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯌꯦꯕꯀꯣ
ꯍꯖꯔꯠ ꯎꯃꯔꯒꯤ ꯃꯇꯝꯗ ꯊꯤꯡꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯇꯧꯕꯗ ꯃꯗꯨꯁꯨ ꯋꯥꯊꯣꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯆꯤꯟ ꯊꯤꯕ ꯋꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯗꯤꯁ ꯂꯩꯇꯦ ꯏꯕꯟ ꯍꯖꯔꯠ ꯎꯃꯔꯅ ꯑꯃꯨꯛꯀꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯃꯨꯛ ꯍꯗꯤꯁ ꯌꯦꯡꯃꯤꯟꯅꯁꯤ ꯁꯍꯤ ꯕꯨꯈꯥꯔꯤꯒꯤ ꯍꯗꯤꯁ ꯅꯝꯕꯔ 900 ꯀꯣ ꯎꯃꯔ ꯕꯤꯟ ꯑꯜ ꯈꯠꯇꯕꯀꯤ ꯅꯨꯄꯤ ꯑꯃꯅ ꯐꯖꯔ ꯑꯃꯁꯨꯡ ꯏꯁꯥꯒꯤ ꯃꯁꯖꯤꯗꯇ ꯆꯠꯂꯝꯃꯤ ꯅꯃꯥꯖꯀꯤꯗꯃꯛꯇ ꯀꯣ ꯃꯗꯨꯗ ꯎꯃꯔꯅ ꯄꯥꯝꯈꯤꯗꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯖꯤꯗꯇ ꯆꯠꯂꯒ ꯁꯨꯝ ꯑꯃꯝꯕꯗ ꯁꯨꯝ ꯆꯠꯄꯁꯤ ꯃꯥꯅ ꯄꯥꯝꯈꯤꯗꯦ ꯑꯄꯥꯝꯕ ꯄꯣꯛꯇꯦꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯃꯥꯒꯤ ꯅꯤꯄꯥ ꯎꯃꯔꯅ ꯄꯥꯝꯗꯕꯗꯨ ꯈꯪꯉꯦꯕ ꯍꯥꯏꯕꯗꯤ ꯍꯖꯔꯠ ꯎꯃꯔꯒꯤ ꯅꯨꯄꯤꯁꯤꯅ ꯍꯖꯔꯠ ꯎꯃꯔꯅ ꯃꯥꯕꯨ ꯃꯁꯖꯤꯗꯇ ꯑꯃꯝꯕꯗ ꯆꯠꯍꯟꯅꯤꯡꯗꯦꯕꯁꯦ ꯆꯠꯄꯁꯤ ꯃꯥꯅ ꯌꯥꯎꯍꯟꯅꯤꯡꯗꯦ ꯃꯌꯨꯝꯗ ꯂꯩꯁꯜꯍꯟꯅꯤꯡꯕꯁꯦ ꯃꯥꯅ ꯑꯁꯤꯒꯤ ꯑꯄꯥꯝꯕꯁꯦ ꯑꯁꯤꯒꯤ ꯊꯤꯡꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ ꯎꯏ ꯈꯪꯉꯦꯕꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯀꯅꯥ ꯑꯃꯗ ꯍꯪꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯤ ꯎꯃꯔꯅ ꯑꯩꯕꯨ ꯊꯤꯡꯗꯕꯒꯦ ꯍꯥꯏꯅ ꯃꯥꯅ ꯊꯤꯡꯅꯤꯡ ꯇꯥꯔꯗꯤ ꯊꯤꯡꯉꯣ ꯀꯩꯒꯤꯗꯕꯗꯣ ꯑꯩ ꯊꯤꯡꯗ꯭ꯔꯤꯕ ꯁꯤꯅ ꯀꯩꯗꯧꯕꯒꯤ ꯑꯩꯕꯨ ꯊꯤꯡꯗ꯭ꯔꯤꯕꯅꯣ ꯁꯤꯅꯦꯕ ꯑꯗ ꯃꯥꯗꯤ ꯀꯔꯤꯒꯤꯅꯣ ꯃꯥꯗꯤ ꯁꯛꯅꯥꯏꯔꯕ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯃꯤꯁꯛꯁꯨ ꯑꯃꯅꯦꯕ ꯑꯃꯤꯔꯨꯜ ꯃꯨꯑꯃꯤꯅꯤꯟꯅ ꯍꯖꯔꯠ ꯎꯃꯔꯁꯦ ꯃꯇꯝꯗꯨꯗ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯊꯤꯡꯗ꯭ꯔꯤꯁꯤ ꯁꯤꯅꯤ ꯃꯥꯅ ꯊꯤꯡꯅꯤꯡꯉꯗꯤ ꯊꯤꯡꯉꯛꯑꯣ ꯁꯤꯅꯦ ꯁꯤꯅꯤ ꯑꯃꯗꯨꯅ ꯑꯗꯨꯗ ꯈꯨꯝꯈꯤꯕ ꯀꯔꯤꯅ ꯅꯕꯤꯒꯤ ꯋꯥꯍꯩꯅꯅꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯋꯥꯍꯩꯅꯅꯤꯅ ꯑꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯋꯥꯍꯩ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯅ ꯃꯥ ꯅꯪꯕꯨ ꯊꯤꯡꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯜꯂꯥꯍꯒꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯕꯨ ꯑꯜꯂꯥꯍꯒꯤ ꯃꯁꯖꯤꯗ ꯆꯠꯄ ꯑꯜꯂꯥꯍꯒꯤ ꯌꯨꯝꯗ ꯆꯠꯄꯗ ꯑꯜꯂꯥꯍꯒꯤ ꯃꯁꯖꯤꯗ ꯆꯠꯄ ꯃꯇꯝꯗ ꯊꯤꯡꯒꯅꯨ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅꯅꯤ ꯁꯤꯅꯤ ꯁꯍꯤ ꯑꯜ ꯕꯨꯈꯥꯔꯤꯒꯤ ꯍꯗꯤꯁ ꯅꯝꯕꯔ 900 ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯨꯄꯤꯒꯤꯁꯨ ꯃꯥꯑꯥ ꯁꯣꯟꯕꯒꯤ ꯃꯇꯥꯡꯗꯁꯨ ꯂꯥꯛꯏ ꯁꯤꯁꯨ ꯁꯍꯤ ꯍꯗꯤꯁ ꯑꯜ ꯕꯩꯍꯥꯀꯤꯗꯒꯤꯅꯤ ꯍꯖꯔꯠ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯖꯨꯃꯥꯒꯤ ꯅꯃꯥꯖꯀꯤ ꯃꯃꯥꯡꯗ ꯅꯤꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯗ ꯋꯥꯖꯨ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯕ ꯇꯥꯛꯂꯝꯃꯦꯕ ꯗꯦꯠ ꯃꯤꯟꯁ ꯔꯁꯨꯜ ꯃꯇꯝꯗ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯖꯨꯃꯥꯒꯤ ꯅꯃꯥꯖ ꯁꯣꯟꯕꯒꯤ ꯇꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯨꯅꯦꯕ ꯁꯣꯜꯂꯝꯃꯤ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯑꯗꯩ ꯐꯥꯇꯤꯃꯥ ꯕꯤꯟ ꯀꯥꯏꯁꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯥꯅ ꯅꯨꯄꯤꯁꯤꯡꯒꯤ ꯂꯥꯏꯟ ꯑꯍꯥꯟꯕꯗ ꯂꯦꯞꯂꯝꯃꯤ ꯀꯣ ꯍꯧꯖꯤꯛꯀꯤ ꯖꯃꯥꯠ ꯁꯣꯟ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯁꯨꯜꯒ ꯀꯣ ꯁꯤ ꯁꯍꯤ ꯃꯨꯁꯂꯤꯝꯒꯤ ꯍꯗꯤꯁ 1884 ꯑꯃꯁꯨꯡ ꯀꯤꯇꯥꯕꯨꯜ ꯐꯤꯇꯥꯟ ꯋꯥ ꯑꯁꯔatuꯜ ꯁꯥꯑ ꯕꯥꯕ ꯀꯥꯗꯤꯌꯥ ꯑꯜ ꯖꯁꯥꯁꯥ ꯍꯥꯏꯕꯗꯨꯗꯒꯤꯅꯤ ꯂꯥꯊꯣꯔꯛꯏꯁꯤ ꯑꯗꯣ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯊꯥꯏꯅꯗꯤ ꯍꯧꯅ ꯁꯨꯃꯥꯏꯅ ꯊꯤꯡꯉ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇꯗꯤ ꯌꯦꯡꯗꯨꯗ ꯃꯣꯏꯅ ꯈꯜꯂꯤꯁꯤ ꯅꯨꯄꯤꯁꯤ ꯃꯥꯡꯈꯤꯅꯤ ꯑꯗꯨ ꯇꯧꯈꯤꯅꯤ ꯑꯗꯥ ꯇꯧꯈꯤꯅꯤ ꯊꯤꯡꯕꯁꯤꯗꯤ ꯅꯨꯄꯤ ꯃꯁꯖꯤꯗ ꯅꯃꯥꯖ ꯁꯣꯟꯕ ꯆꯠꯄ ꯊꯤꯡꯕꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯀꯔꯤ ꯀꯥꯟꯅꯕ ꯀꯔꯤ ꯑꯐꯕ ꯄꯨꯔꯛꯀꯦꯕ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯄꯤ ꯄꯥꯡꯒꯜ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯐꯅꯦꯛ ꯇꯛꯈꯠꯂꯒ ꯊꯕꯥꯛꯇ ꯊꯕꯥꯛꯄꯨ ꯐꯅꯦꯛ ꯆꯤꯡꯈꯠꯂꯒ ꯇꯨꯔꯦꯜ ꯏꯔꯨꯔꯤ ꯑꯗꯒꯤ ꯀꯔꯕꯥꯔ ꯆꯠꯂꯤ ꯁ꯭ꯀꯨꯜ ꯀꯥꯔꯤ ꯀꯣ ꯏꯖꯨꯀꯦꯁꯟ ꯇꯝꯃꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤ ꯄꯨꯂꯤꯁ ꯑꯣꯏꯔꯤ ꯗꯣꯛꯇꯔ ꯑꯣꯏꯔꯤ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯤ ꯑꯗꯒꯤ ꯕꯖꯥꯔ ꯀꯥꯔꯤ ꯀꯔꯕꯥꯔ ꯇꯧꯔꯤ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯃꯥꯡꯈꯤꯕꯅꯤꯅ ꯀꯅꯥꯝꯇꯅ ꯊꯤꯡꯒꯦꯕ ꯊꯤꯡꯉꯛꯑꯣꯅ ꯁꯨꯝꯕꯁꯦ ꯊꯤꯡꯕ ꯌꯥꯔꯣꯏꯕ ꯄꯣꯠꯁꯦ ꯅꯨꯄꯤꯁꯨ ꯔꯁꯨꯜ ꯃꯇꯝꯗ ꯁꯥꯍꯥꯕꯁꯤꯡ ꯃꯇꯝꯗ ꯂꯣꯏꯅ ꯀꯔꯕꯥꯔ ꯇꯧꯋꯤ ꯔꯁꯨꯜꯒꯤ ꯅꯨꯄꯤꯁꯨ ꯀꯔꯕꯥꯔ ꯇꯧꯋꯤ ꯂꯣꯏꯅ ꯀꯔꯕꯥꯔ ꯇꯧꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯤꯡꯁꯦ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯇꯒꯤ ꯇꯩꯌꯣꯟꯅꯕ ꯈꯛꯇꯅꯦꯕ ꯔꯁꯨꯜ ꯑꯃꯁꯨꯡ ꯁꯥꯍꯥꯕꯁꯤꯡꯒꯤ ꯇꯝꯕꯤꯕꯗꯒꯤ ꯇꯩꯌꯣꯟꯅꯕ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯍꯦꯟꯖꯤꯟꯅ ꯈꯟꯕ ꯉꯥꯛꯇꯅꯦꯕ ꯀꯣ ꯃꯁꯖꯤꯗꯇ ꯆꯪꯉꯒ ꯅꯨꯄꯤ ꯅꯃꯥꯖ ꯁꯣꯟꯕꯗ ꯀꯅꯥꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯅꯥꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯗꯨꯅꯤꯌꯥꯒꯤ ꯋꯥꯔꯤ ꯁꯥꯕꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯂꯩꯖꯒꯗꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯀꯝꯄꯥꯔꯠꯃꯦꯟ ꯀꯩ ꯂꯣꯏꯅ ꯁꯦꯝꯃꯒ ꯊꯝꯃꯒ ꯂꯣꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤ ꯌꯦꯡꯕ ꯇꯧꯍꯩꯗꯦꯅ ꯃꯃꯥꯡ ꯊꯣꯡꯗꯒꯤ ꯊꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡꯗ ꯍꯨꯔꯥꯜ ꯆꯦꯟꯈ꯭ꯔꯒ ꯑꯉꯥꯡꯁꯤꯡ ꯃꯥꯡꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯅꯃꯥꯖ ꯁꯣꯟꯗꯕꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯗꯨ ꯅꯨꯄꯤꯗ ꯃꯆꯦꯠ ꯑꯃꯐꯥꯎ ꯑꯌꯥꯝꯕ ꯂꯩꯇ꯭ꯔꯦꯕ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯁꯤꯡ ꯈꯪꯅꯔꯝꯒꯅꯤ ꯅꯃꯥꯖ ꯃꯇꯝ ꯉꯥꯛꯇꯪ ꯁꯣꯟꯕꯁꯦ ꯅꯨꯄꯤ ꯈꯪꯕ꯭ꯔꯥ ꯅꯃꯥꯖ ꯃꯇꯝ ꯑꯃ ꯊꯥꯗꯣꯛꯀꯥꯟꯗ ꯃꯁꯥꯗ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯕꯅꯦ ꯑꯩ ꯀꯩꯅꯣꯝ ꯅꯃꯥꯖ ꯏꯁꯥꯗ ꯀꯩꯅꯣꯝ ꯊꯥꯗꯣꯛꯑꯦ ꯅꯥꯟꯊꯣꯛꯑꯦꯅ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯕꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯂꯨꯝꯗꯨ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯄꯣꯠꯂꯨꯝꯗꯤ ꯅꯠꯇꯦ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯆꯔꯥꯡꯅꯕ ꯈꯣꯏꯔꯥꯡꯅꯕ ꯀꯩꯒꯨꯝꯕ ꯑꯃ ꯋꯥꯠꯄ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯗ ꯏꯁꯥꯗ ꯄꯣꯛꯄꯗꯣ ꯑꯗꯨ ꯄꯣꯛꯂꯛꯇ꯭ꯔꯕ ꯍꯥꯏꯕꯁꯦ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯍꯥꯏꯁꯦ ꯃꯁꯥꯗꯅ ꯑꯀꯤꯕ ꯅꯃꯥꯖ ꯅꯥꯟꯊꯣꯛꯈꯤꯕꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯇꯕ ꯍꯥꯏꯁꯦ ꯑꯜꯂꯥꯍꯅ ꯆꯨꯝ ꯅꯝꯁꯤꯟꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯁꯤ ꯌꯥꯝ ꯈꯟꯊꯅꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯏꯟꯗꯤꯌꯥ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯃꯁꯤ ꯆꯪꯕ ꯌꯥꯗꯦ ꯂꯣꯏꯅ ꯊꯤꯡꯕ ꯑꯗꯨꯒ ꯄꯤꯔ ꯗꯔꯒꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯔꯒꯥ ꯆꯠꯄ ꯑꯗꯒꯤ ꯄꯤꯔ ꯋꯥꯂꯤ ꯕꯨꯖꯨꯔꯛꯀꯤ ꯃꯈꯣꯡ ꯆꯨꯞꯄꯨꯕ ꯀꯕꯔ ꯆꯠꯂꯒ ꯖꯤꯌꯥꯔꯠ ꯇꯧꯔꯨꯕ ꯀꯕꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯁꯨꯐꯤꯒꯤ ꯕꯥꯔꯦꯜꯕꯤꯒꯤ ꯍꯅꯐꯤꯒꯤꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯅꯤꯖꯥꯃꯨꯗꯤꯟ ꯃꯔꯀꯁꯇ ꯀꯩꯗ ꯁꯨꯃꯥꯏꯅ ꯇꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯁꯨꯝꯕꯗ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯉꯁꯥꯏꯒꯤ
ꯃꯥꯏꯕ ꯆꯠꯂꯒ ꯂꯥꯏꯌꯦꯡꯉꯨꯕ ꯑꯗꯨꯝ ꯁꯨꯝꯕ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏ ꯁꯤꯔꯛꯀꯤ ꯊꯕꯛꯇꯤ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯑꯦꯕ ꯊꯤꯡꯐꯝ ꯊꯣꯛꯄꯗ ꯃꯐꯝꯗ ꯊꯤꯡꯉꯣꯏꯗꯕ ꯃꯐꯝꯗ ꯊꯤꯡꯉꯝꯃꯤꯅ ꯊꯤꯡꯉꯣꯏꯗꯕ ꯃꯐꯝꯗ ꯊꯤꯡꯖꯤꯜꯂ ꯊꯝꯃꯝꯃꯤꯅ ꯑꯗꯨꯗꯤ ꯉꯁꯥꯏ ꯊꯤꯡꯒꯗꯕ ꯃꯐꯝꯗ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯅ ꯁꯂꯥꯝ ꯇꯧꯅꯔꯒ ꯅꯨꯄꯥ ꯅꯨꯄꯤ ꯁꯂꯥꯝ ꯇꯧꯅꯕ ꯌꯥꯗꯦꯅ ꯊꯤꯡꯉꯝꯃꯦ ꯑꯗꯨꯃꯥꯏꯅ ꯊꯤꯡꯅꯕꯗꯒꯤ ꯁꯂꯥꯝ ꯇꯧꯕꯒꯤ ꯀꯜꯆꯔꯁꯨ ꯃꯥꯡꯈ꯭ರೆ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯀꯥꯏꯅꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯗꯨꯀꯥꯟꯗ ꯌꯥꯏ ꯇꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯀ꯭ꯋꯥ ꯆꯥꯔꯒ ꯇꯧꯕꯗꯤ ꯌꯥꯏ ꯂꯣꯏꯅ ꯌꯥꯏ ꯁꯂꯥꯝ ꯇꯧꯕ ꯈꯛꯇꯅꯤ ꯌꯥꯗ꯭ꯔꯤꯁꯦ ꯑꯗꯨꯅ ꯁꯂꯥꯝ ꯇꯧꯔꯒ ꯅꯤꯀꯥ ꯌꯩꯁꯤꯜꯂꯒ ꯊꯝꯈꯤꯕꯗꯣ ꯉꯁꯥꯏꯒꯤ ꯃꯤꯗꯨ ꯀꯤꯍꯟꯅꯉꯥꯏꯒꯤꯅ ꯊꯝꯈꯤꯕꯗꯣ ꯊꯠꯂ ꯊꯝꯈꯤꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣꯃ ꯃꯥꯡꯍꯜꯂꯦꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯜ ꯃꯨꯟꯅ ꯈꯟꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯩꯈꯣই ꯅꯃꯥꯖ ꯁꯝꯃꯤꯟꯅꯕ ꯌꯥꯏ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤꯒ ꯁꯞ ꯑꯃꯗꯇ ꯄꯨꯂꯞ ꯂꯦꯞꯃꯤꯟꯅꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯍꯗꯤꯁꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯔꯥꯟꯒꯤ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯜ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯄꯤꯅꯕꯤꯁꯅꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ